Gamu leijare kano sarengneꯕꯀꯣ sarengje yamnadi leirꯛꯇꯦ sumai tawna ngasigidi moi achamoi chane na sumaina tawre ngasang ay ngasang no mapineba natrako so dai sina ngamoi no galupa angang macha lujaba dumai ga Hello ma'am kamai tawnari ma'am nungainaribo ma'am wasise aise kui aba video se thagatke video lauge khalai video se lawba sungam ngamdeba maramne khoi taisen masa ngamde mamang video de ina haramba da taisen masa nungai te ina aduge masa nungai tabse sum nongi phadaba sum phadaba dagi mathakta mase hidak amamo chiknarakpagi mu chikhaibagi mu injection kapire adugi lorakpada amu mokong hamdaba mu kape adu lorakpada mu kana da badagi amu amoi kanu lalada puraga moi kanu da chingista puraga amuka mo ngarang da injection kape ngarang ma kape ngasi mo ka heng mo kapani ba ngasi 12 August ne ba ko aise mo haidi video hamani lawbagi tana na tawmina gadaba mayam program layeba adudo amu thokpa ngamdreba ko tasenani henbani na ko ai mayam gisu khalle ko nungai ti baina chatpa ngamdabase aduga haidi mathi do ji sanna lairabani na ai mama oina tawraga su ma khara jadi ba ina tawraga di ma kisum haidi ba aduna ne aina haidi thadokpudo ma jadi ba aisu ai isagi ba program mayam khanma layeba ko adu bem thokpa ngamdre aduna mayam haidi wakhanje nuaitabana maram muraga ai video sam ta lawba ngamde aduna ahing ka se tumoi tumnuba mai mi ka se mi kha ga ai loi khami mai mi ka se khamu sanna je sai wakhanje nuaitabani na ne ko adedi aidi nganga se break launa makhonam tabadane chelaga tumina jengi ma se tumira mathi chilira kaina ai dumaina koi khangde inau ipadu maina ne hamra koi angang maina ga kana tong leibani ne yam thina nuai jadaba do mana chada thakna le do narang de ma kha chajare aduga mapanga se sum kalle dari awang ba se sum chongkhat pangam jare adula ngasi je kitang pharadra wakhan khalaga ina kawana nga ga lera ko se sum video machang masi namage video kuire ba ina video namak ta chathina kuire ba ko ado tum ngasi ai ngamaga di suma pharaga di video je kha sum continue tawna honage ado hoji ai khoi ma nga cha mi ba ka le pa nga ma yam lai ri ba ko adugi ai hoji yang halake ado mathang sum ngasi dum daily blog se mai to ba ta sin je mai to sum yang halake ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯥꯂꯣꯏꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯣ ꯀꯔꯤ ꯐꯤꯕꯝ ꯑꯣꯏꯔ ꯂꯥꯛꯏ ꯌꯦꯡꯗꯨ ꯁꯤ ꯂꯋꯥꯏꯗꯁꯨ ꯁꯤ ꯍꯪꯒꯥꯏꯔꯤꯁꯤ ꯎꯕ꯭ꯔꯥ ꯑꯗꯨ ꯑꯁꯤꯁꯨ ꯂꯋꯥꯏꯁꯤꯁꯨ ꯃꯥ ꯆꯤꯛꯈꯥꯏꯔꯛꯄꯩꯅꯤ ꯃꯁꯥꯁꯤꯁꯨ ꯄꯨꯔꯥ ꯃꯥ ꯃꯔꯩ ꯅꯥꯅ ꯆꯥꯛ ꯆꯥ ꯉꯝꯗꯅ ꯉꯥ ꯂꯧꯕꯤꯔꯨꯗꯅ ꯑꯗꯩꯗꯤ ꯍꯌꯦꯡ ꯃꯤ ꯂꯥꯛꯀꯅꯤꯕ ꯁꯨꯏ ꯀꯥꯞꯄ manhang mangna thado hainane chakrineba ado mayamji marai sunana isingje bana kuina thangamdana lepna lera tapna thai masa se kari phibam no hoije jong hoji 12:30 tareba mayang du mana loireba ma tawni si je ba si le ba ga tan ji kidoinga mana se tatpudi na te du mana se makha thang se loina ai mangak se ma haigan ngamdre aba nang kana chalui no nang na asi ke doi no nang se nang kana na chalo hai ge ba nang ha nang namite na pi ga oro ta na nang namai na tin ga oro ta ba nang wonda si kana na chala nang chelu jo hai no ba nang kana na chala chi u jo nang ma pan thu ge chi jing ga nang mai chakra ga minute kun muktang manung je nang na sumai ta lai nang kari no ba nang ha jeng ge pai do re na tau jung ji ka tau di tau cái đâu tôi đi nào gì manung bông ni gì hoji function ari jo bra ha haji function ari kari mẹ koi tai sen gi hidang mẹ am se jong ne khaji grang ate hidang sing je aji bija oda ina wa ba se kang kha da changa ga mai haidi phong makha chang do isa ga noi benya chan da ba ji ga ina ma ji chingdo ga pi ngai de gi na ba ko pe da ma ma gi du gi kaino do lai ta mine bija ba se khara wai ba ado series ta ha pa ga de gi khara pija makha ta khara hap chan is something na wa ba jani da ga ma ho ji kang ha ta tummi tumu
ꯄꯥꯔꯁꯦꯜ ꯑꯃ ꯂꯥꯛꯑꯦ ꯄꯥꯔꯁꯦꯜꯁꯦ ꯂꯧꯔꯨꯒꯦ ꯀꯔꯝꯕꯗꯩꯅꯣ ꯈꯪꯗꯦ ꯉꯁꯤꯁꯦ ꯑꯅꯤ ꯄꯨꯟꯅ ꯂꯥꯛꯑꯦꯕ ꯑꯗꯣ ꯑꯃꯈꯛ ꯂꯥꯛꯑꯦ ꯁꯤ ꯂꯧꯔꯨꯒꯦ ꯅꯣꯡ ꯐꯖꯅ ꯆꯨꯔꯦ ꯈꯤꯇꯪ ꯍꯥꯡꯉꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅꯅꯦ ꯃꯃꯥꯡꯗ ꯇꯥꯏꯁꯟ ꯅꯥꯔꯤꯉꯩ ꯃꯔꯛꯇ ꯂꯧꯍꯧꯕ ꯚꯤꯗꯤꯑꯣꯅꯦꯕꯀꯣ ꯑꯗꯣ ꯃꯇꯦꯛ ꯃꯇꯦꯛ ꯁꯨꯝ ꯀꯩꯅꯣ ꯇꯧꯅ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒ ꯄꯨꯟꯁꯤꯜꯂꯒ ꯑꯁꯨꯝ ꯉꯁꯤꯒꯤ ꯑꯣꯏꯅ ꯄꯨꯟꯅ ꯊꯥꯡꯒꯠꯆꯔꯒꯦ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯍꯟꯗꯛꯀꯤꯁꯦ ꯖꯨꯛꯇꯒꯤ ꯂꯥꯛꯄꯅꯦꯕ ꯋꯥꯂꯦꯠ ꯃꯆꯥꯅꯦꯕ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯃꯄꯥꯟꯗ ꯉꯥꯜꯂꯦꯅ ꯃꯄꯥꯟꯗ ꯁꯨꯝ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯑꯦ ꯃꯅꯨꯡꯗꯅ ꯁꯨꯃꯥꯏꯅ ꯇꯧꯋꯦꯁꯦ ꯆꯦꯟꯒ ꯌꯥꯎꯗꯕꯤꯅꯦꯕ ꯁꯨꯝ ꯃꯆꯥꯅꯦꯕ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯁꯦ ꯀꯔꯤ ꯉꯥꯅꯣ ꯁꯤꯃ Sina ngasang. ꯉꯁꯥꯡ ꯃꯄꯤꯅꯦꯕ ꯅꯠꯇ꯭ꯔꯀꯣ Sunay sina ngamoynuga lupa nga. ꯁꯤꯅ ꯉꯁꯥꯡ ꯃꯄꯤ ꯑꯗꯨꯒ ꯁꯤꯅ ꯉꯥꯃꯣꯏꯅꯨ ꯑꯗꯨꯒ ꯉꯁꯥꯡ ꯃꯄꯤꯒ ꯏꯟꯁꯤꯒ ꯇꯨꯔꯦꯜꯗꯩꯒ ꯐꯥꯕꯗꯗꯤ ꯑꯅꯤꯈꯛ ꯐꯥꯕꯗ ꯍꯔꯥꯎꯕꯗꯣ ꯅꯠꯇ꯭ꯔꯀꯣ ꯈꯨꯖꯥꯝ ꯑꯃꯅꯤꯅꯦ ꯁꯤꯗꯤ ꯆꯥꯎꯁꯨ ꯆꯥꯎꯕꯅ ꯐꯖꯅ ꯆꯥꯎꯔꯦ ꯁꯤ ꯁꯤꯁꯦ ꯍꯧꯖꯤꯛ ꯀꯥꯕꯣꯛ ꯀꯥꯕꯣꯛ ꯉꯧꯊꯣꯛꯑꯒꯅꯦ ꯃꯣꯏꯗ ꯍꯥꯞꯄꯤꯗꯣꯏꯅꯤ ꯑꯗꯨꯒ ꯃꯅꯨꯡꯗꯁꯨ ꯁꯔꯦꯡ ꯂꯩ ꯁꯔꯦꯡꯅ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯕ ꯀꯨꯏꯃꯟꯅꯅꯦ ꯑꯩ ꯄꯨꯔꯥ ꯑꯩ ꯆꯦꯅꯦꯜꯁꯦ ꯇꯠꯈ꯭ꯔꯗ꯭ꯔꯥ ꯍꯥꯏꯅ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯒꯦ ꯍꯥꯏꯅ ꯁꯦꯝꯖꯤꯜꯂꯛꯑꯕꯅꯤ ꯐꯖꯔꯦ ꯅꯠꯇ꯭ꯔꯥ ꯈꯨꯐꯖ ꯑꯃ ꯑꯣꯏꯔꯦ ꯁꯤꯗꯤ Paktra yung. ꯐꯖꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯒ ꯑꯃꯨꯛ ꯂꯩꯖꯔꯦ ꯀꯩꯅꯣ ꯁꯔꯦꯡꯅꯦꯕꯀꯣ ꯁꯔꯦꯡꯁꯦ ꯌꯥꯝꯅꯗꯤ ꯂꯩꯔꯛꯇꯦ ꯀꯥꯅ ꯑꯗꯣ ꯃꯔꯨꯝꯁꯦ ꯑꯣꯏꯅ ꯁꯥꯊꯤꯅ ꯌꯥꯝꯈ꯭ꯔꯦ ꯃꯔꯨꯝꯁꯦ ꯈꯨꯄꯥꯛ ꯑꯃꯅꯤꯗꯣ ꯃꯔꯨꯝꯁꯦ ꯃꯇꯦꯛ ꯑꯃ ꯂꯧꯍꯧꯔꯦ ꯉꯧꯕꯒꯤ ꯍꯧꯖꯤꯛ ꯃꯣꯏ ꯆꯥꯕꯗ ꯈꯔ ꯉꯧꯒꯅꯦꯕ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯒꯤ ꯉꯥ ꯑꯃ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯀꯩꯅꯣꯅꯦꯕ ꯀꯩ ꯍꯥꯏꯅꯤ ꯍꯌꯦꯡꯁꯦ 13 ꯑꯥꯒꯁꯅꯤꯗꯣ ꯑꯩꯗꯤ ꯑꯩꯈꯣꯏ ꯇꯥꯏꯁꯦꯟ ꯃꯁꯥ ꯀꯟꯅ ꯉꯝꯗꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯑꯝꯇ ꯁꯦꯝꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯑꯉꯥꯡ ꯃꯆꯥ ꯂꯨꯖꯕ ꯑꯗꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯝꯇꯪꯗꯤ ꯊꯥꯒꯠꯇꯕ ꯌꯥꯗꯦ ꯑꯩꯅ ꯑꯩ ꯗꯥ ꯁꯨꯅꯤꯜꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕꯒꯤ ꯍꯥꯏꯕꯁꯨ ꯑꯩ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯍꯌꯦꯡ 13 ꯑꯥꯒꯁꯀꯤꯁꯨ ꯗꯥ ꯁꯟꯖꯣꯏꯅ ꯐꯣꯟꯗ ꯍꯥꯏꯔꯛꯑꯝꯃꯦ ꯑꯩ ꯑꯗꯨꯁꯨ ꯆꯠꯄ ꯉꯝꯃꯔꯣꯏ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯇꯥꯏꯁꯦꯟ ꯃꯁꯥ ꯉꯝꯗꯕꯅꯤꯅ ꯉꯔꯥꯡ ꯏꯟꯖꯦꯛꯁꯟ ꯀꯥꯞꯄꯨꯔꯦ ꯉꯁꯤꯃꯨꯛ ꯀꯥꯞꯄꯨꯔꯦ ꯍꯌꯦꯡꯃꯨꯛ ꯀꯥꯞꯄꯨꯗꯣꯏꯅꯦꯕ ꯑꯗꯨꯅ ꯆꯠꯄꯁꯦ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦꯕ ꯑꯗꯣ ꯃꯣꯏ ꯀꯩꯅꯣꯗꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯃꯣꯏ ꯑꯣꯖꯥ ꯕꯤꯃꯣꯜ ꯍꯣꯏ ꯂꯥꯛꯇꯣꯏꯗꯣ ꯑꯩꯈꯣꯏ ꯀꯥ ꯍꯣꯏ ꯃꯣꯏꯁꯤꯒ ꯑꯃꯅꯤꯗꯤ ꯅꯍꯥꯟꯗꯒꯤ ꯂꯥꯛꯅ ꯂꯩꯔꯦꯕ ꯀꯥ ꯕꯤꯃꯣꯜ ꯃꯣꯏ ꯀꯅꯥꯅꯣ ꯈꯪꯗꯦꯗ ꯃꯣꯏ ꯂꯣꯏꯅꯕꯁꯤꯡꯗꯣ ꯁꯤ ꯑꯃꯅꯤꯗꯤ ꯂꯩꯔꯕꯅꯦꯕ ꯁꯤꯒ ꯅꯍꯥꯟꯗꯒꯤ ꯑꯗꯨꯒ ꯑꯩꯗꯤ ꯆꯠꯄ ꯉꯝꯃꯔꯣꯏꯗꯅ ꯉꯁꯤ ꯁꯨꯝ ꯑꯩꯅ ꯉꯥꯒꯁꯦ ꯂꯩꯔꯛꯄꯁꯦ ꯃꯇꯠ ꯆꯥꯔꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯁꯨꯝ ꯂꯧꯖꯕꯅꯤꯗ ꯃꯌꯥꯝ ꯈꯨꯄꯥꯛꯁꯦ ꯌꯦꯡꯉꯨꯅꯦ ꯈꯨꯐꯖꯕꯅꯤꯅꯦ ꯑꯩꯈꯣꯏ ꯀꯥꯂꯨꯁꯦ ꯃꯄꯥꯟꯗ ꯑꯣꯏꯅ ꯀꯤꯜꯂꯦꯕ ꯈꯪꯉꯕ ꯀꯥꯂꯨ ꯆꯥꯗ꯭ꯔꯕꯣ ꯇꯟ ꯑꯅꯤꯒ ꯄꯤꯖꯔꯦ ꯑꯗ ꯇꯟ ꯑꯃꯈꯛ ꯈꯥꯏꯕꯣꯛ ꯆꯥꯈ꯭ꯔꯦ ꯑꯗꯣ ꯁꯤꯐꯧ ꯈꯤꯇꯪ ꯆꯥꯖꯔꯛꯏꯁꯤꯁꯨ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯥꯅ ꯆꯥꯗꯅ ꯆꯥꯗꯕ ꯍꯥꯏꯕꯨ ꯃꯥꯒꯤ ꯄꯨꯈꯝꯗ ꯁꯪꯒꯣꯝ ꯑꯗꯒꯤ ꯖꯦꯟ ꯉꯥ ꯃꯤꯊꯥꯏ ꯃꯈꯜ ꯃꯥꯅ ꯆꯥꯅꯤꯡꯕ ꯄꯣꯠꯇꯣ ꯊꯝꯃꯤꯃꯤ ꯍꯟꯅꯐꯧ ꯌꯦꯡꯈꯤꯗ꯭ꯔꯕꯅꯤ ꯀꯩꯅꯣ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯁꯤꯡꯁꯨ ꯊꯛ ꯉꯝꯗ꯭ꯔꯤꯕ ꯃꯔꯩꯁꯨ ꯅꯥꯔꯤꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯕ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯉꯁꯤ ꯈꯤꯇꯪ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯈꯠꯂꯛꯄꯁꯦ ꯐꯕꯁꯨ ꯑꯣꯏꯖꯔꯁꯅꯨ ꯑꯁ ꯑꯩꯅꯒ ꯇꯧꯔꯤꯁꯦ ꯃꯌꯥꯝꯅꯕꯨꯗꯤ ꯇꯨꯀꯠꯆꯕ ꯌꯥꯏꯀꯣ ꯄꯨꯔꯥꯅꯦ ꯃꯥꯒꯤ ꯍꯤꯗꯥꯛꯄꯨ ꯇꯩꯕꯤꯕꯒꯤ ꯑꯗꯒꯤ ꯃꯥꯏ ꯃꯊꯤ ꯇꯩꯊꯣꯛꯄꯒꯤ ꯃꯆꯤꯟꯒꯤ ꯄꯥꯏꯅ ꯃꯤꯅ ꯑꯣꯏꯗꯤ ꯇꯟꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏꯅꯇꯕꯨ ꯁꯨꯝ ꯍꯩꯅꯕꯒꯤ ꯍꯥꯏꯇꯥꯔꯦ ꯍꯨꯏꯗꯣ ꯅꯨꯡꯁꯤꯕꯒꯤ ꯁꯨം ꯍꯤꯞꯄꯨꯀꯣ ꯃꯌꯥꯝ ꯉꯁꯥꯡꯗꯣ ꯍꯥꯟꯅ ꯐꯖꯅ ꯉꯧꯊꯔꯅꯤ ꯃꯌꯥꯝ ꯁꯔꯦꯡ ꯃꯔꯨꯝ ꯄꯥꯏꯗꯧꯁꯦ ꯎꯖꯔꯦꯗꯅ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯌꯦꯡꯉꯨꯁꯦ ꯃꯌꯥꯝ ꯁꯤꯗ ꯂꯩꯖꯔꯦ ꯁꯔꯦꯡ ꯃꯔꯨꯝꯒ ꯑꯗꯨꯒ ꯉꯥꯃꯣꯏꯅꯨ ꯅꯠꯇ꯭ꯔꯥ ꯉꯥꯃꯣꯏꯅꯨꯒ ꯑꯗꯩꯗꯤ ꯀꯩꯅꯣꯒ ꯖꯥꯅꯕꯨꯗꯩꯅꯤꯅꯦ ꯉꯁꯥꯡꯒꯅꯦ ꯂꯨꯄꯥ ꯃꯥꯟꯕꯤ ꯃꯄꯤꯒ ꯍꯥꯎꯗꯤ ꯍꯥꯎꯒꯗꯕ ꯃꯥꯟꯕꯅ ꯄ꯭ꯔꯦꯛ ꯂꯥꯎꯗꯅꯀꯣ ꯃꯌꯥꯝ ꯁꯔꯦꯡ ꯃꯔꯨꯝꯁꯦ ꯑꯃꯨꯛ ꯉꯧꯗꯣꯏꯅꯤꯅ ꯁꯤꯃꯨꯛ ꯀꯥꯕꯣꯛ ꯃꯥ ꯅꯪꯒꯤꯗꯣ ꯆꯥꯎꯏ ꯀꯥ ꯍꯧꯖꯤꯛꯇ ꯀꯛꯏꯗꯨꯐꯥꯎꯗꯅꯦ ꯄꯤꯛꯈ꯭ꯔ ꯄꯣꯠꯅꯦ ꯑꯗꯣ ꯉꯧꯔꯒ ꯂꯣꯏ ꯆꯥꯎꯊꯣꯛꯏ ꯈꯪꯗꯦ ꯅꯪ ꯀꯃꯥꯏꯅ ꯀꯛꯇꯣꯏꯅꯣ ꯈꯔ ꯄꯤꯛ ꯍꯣꯔꯦꯟ ꯂꯣꯏ ꯆꯥꯎꯊꯣꯔꯛꯑꯦꯕ ꯃꯔꯨꯝꯗꯣ ꯀꯩꯅꯣ ꯉꯧꯔꯨꯔꯒ ꯑꯗꯩ ꯃꯅꯨꯡ ꯍꯣꯔꯦꯟ ꯃꯨꯟꯗꯦꯕ ꯅꯠꯇ꯭ꯔꯗꯤ ꯆꯥꯎꯏꯍꯦ ꯅꯪꯒꯤꯗꯨꯗꯤ ꯐꯣꯟ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯖꯦ ꯈꯖꯤꯛ ꯈꯔ ꯃꯔꯨꯝ ꯅꯠꯇꯦ ꯃꯆꯥ ꯅꯠꯇꯦꯅꯦ ꯌꯦꯡꯉꯨꯅꯦ ꯃꯣꯏ ꯃꯆꯥ ꯃꯌꯥꯝꯁꯦ ꯄꯣꯛꯂꯝꯃꯗꯤ ꯌꯦꯡꯉꯨꯅꯦ ꯃꯥ ꯑꯩꯈꯣꯏ
ꯁꯨꯖꯥꯝꯁꯦ ꯑꯩ ꯁꯨꯖꯥꯝ ꯃꯔꯨꯝ ꯑꯆꯧꯕ ꯉꯁꯤ ꯎꯖꯩꯁꯤꯅꯤꯉꯣ ꯑꯃꯨꯛ ꯍꯥꯏꯗꯤ ꯎꯖꯔꯨꯗ꯭ꯔꯤꯌꯥꯕ ꯌꯨꯇ꯭ꯌꯨꯕꯇ ꯎꯕ ꯅꯠꯇꯅ ꯉꯁꯤꯒꯤꯁꯦ ꯐꯖꯅ ꯆꯥꯎꯔꯦ ꯃꯥꯂꯤꯅꯤꯒ ꯃꯨꯅꯣꯁꯅꯥꯒ ꯃꯣꯏ ꯃꯃꯥꯒꯁꯨ ꯎꯍꯟꯒꯦ ꯇꯧꯏꯅꯤ ꯉꯁꯤ ꯉꯥꯁꯦ ꯑꯩꯅ ꯌꯥꯝ ꯆꯥꯟꯅꯈ꯭ꯔꯦ ꯍꯥꯏꯕ ꯑꯩꯅ ꯉꯁꯤ ꯚꯤꯗꯤꯑꯣ ꯂꯧꯒꯦ ꯍꯥꯏꯅ ꯂꯧꯕꯁꯤꯒ ꯇꯥꯏꯃꯤꯡ ꯆꯥꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯑꯁꯤ ꯀꯧ ꯃꯌꯥꯝ ꯍꯧꯖꯤꯛꯅꯦ ꯉꯥ ꯃꯔꯨꯝꯁꯤꯒ ꯑꯗꯒꯤ ꯁꯔꯦꯡ ꯃꯔꯨꯝꯒ ꯁꯔꯦꯡꯁꯤꯒ ꯉꯥꯏꯔꯦ ꯑꯗꯨꯒ ꯑꯃ ꯁꯣꯝꯗ ꯉꯧꯔꯤ ꯉꯥꯁꯦ ꯌꯥꯝꯃꯟꯕꯒꯤꯅꯦ ꯀꯃꯥꯏꯅ ꯂꯣꯏꯈꯞ ꯅꯥꯏꯈꯤꯗ꯭ꯔꯦꯕꯣ ꯋꯥꯕꯅ ꯂꯣꯏꯁꯜꯂꯦꯕꯣ ꯃꯌꯥꯝ ꯑꯩꯅ ꯈꯔꯅꯤ ꯚꯤꯗꯤꯑꯣ ꯅꯝꯗꯕꯁꯦ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗꯅꯦ ꯚꯤꯗꯤꯑꯣꯁꯦ ꯅꯝꯅꯤꯡꯕ ꯀꯅꯦ ꯑꯃꯐꯥꯎ ꯐꯥꯎꯗꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯩ ꯕ꯭ꯔꯦꯟꯁꯤꯒ ꯑꯩꯒꯤ ꯈꯟꯒꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨꯡ ꯎꯡꯒꯠꯅ ꯂꯩꯕꯁꯤꯅꯅꯦꯀꯣ ꯑꯗꯨꯕꯨꯅꯦ ꯃꯌꯥꯝꯅ ꯃꯦꯁꯦꯖ ꯊꯥꯔꯛꯄꯁꯦ ꯎꯕꯁꯤꯒꯅꯦ ꯑꯩꯅ ꯀꯔꯤꯝ ꯑꯣꯏ ꯈꯟꯗ꯭ꯔꯒꯁꯨꯀꯣ ꯃꯤꯅꯗꯤ ꯑꯩꯁꯦ ꯁꯨꯝ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯁꯦ ꯊꯥꯒꯠꯍꯟꯅꯤꯡꯉꯤꯀꯣ ꯍꯥꯏꯅ ꯑꯩ ꯈꯪꯉꯦꯕ ꯑꯗꯨꯒꯤ ꯑꯩ ꯁꯨꯝ ꯇꯥꯏꯁꯦꯟꯁꯨ ꯈꯤꯇꯪ ꯆꯥꯛꯀ ꯆꯥꯖꯔꯕꯅꯤꯅ ꯑꯩ ꯈꯤꯇꯪ ꯅꯣꯛꯅꯤꯡꯕꯗꯣ ꯐꯥꯎꯔꯦꯕ ꯍꯣꯏ ꯇꯥꯏꯁꯦꯟ ꯃꯁꯥ ꯉꯝꯗ꯭ꯔꯗꯤ ꯅꯪꯅꯦ ꯑꯩꯉꯣꯟꯗ ꯅꯪ ꯀꯗꯥꯏꯗ ꯄꯨꯒꯦ ꯍꯥꯏꯗꯣꯏꯕ ꯀꯥꯏꯗ ꯑꯩꯉꯣꯟꯗ ꯀꯔꯤ ꯂꯩꯕꯤꯗꯣꯏꯕ ꯑꯩ ꯀꯔꯤꯝ ꯑꯗꯨ ꯄꯣꯠꯇꯣ ꯑꯩ ꯍꯟꯅ ꯌꯦꯡꯉꯔꯣꯏꯗꯕꯅꯤ ꯍꯥꯏꯗꯤ ꯄꯨꯔꯥꯅꯦ ꯑꯩ ꯕ꯭ꯔꯦꯟꯗꯅꯦ ꯖꯪ ꯂꯥꯎꯋꯦꯕ ꯈꯪꯕ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯀꯥꯂꯣꯡ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯖꯥꯡꯅꯁꯨ ꯐꯕꯁꯨ ꯑꯣꯏꯖꯔꯁꯅꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯁꯨꯝ ꯚꯤꯗꯤꯑꯣꯁꯦ ꯁꯥꯕꯁꯨ ꯈꯔ ꯐꯔꯕꯅꯤꯅꯅꯦ ꯚꯤꯗꯤꯑꯣꯁꯦ ꯈꯔ ꯊꯥꯒꯠꯅꯕ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛꯅ ꯁꯔꯦꯡ ꯉꯧꯔꯦ ꯑꯗꯣ ꯉꯥꯁꯦ ꯉꯧꯅ ꯂꯣꯏꯁꯜꯂꯦ ꯌꯥꯝ ꯀꯨꯏꯅ ꯂꯦꯞꯁꯜꯂꯁꯨꯅꯦ ꯈꯪꯕ ꯀꯂꯥꯛꯀ ꯆꯣꯛꯂꯛꯏꯅꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣꯕꯨꯗꯤ ꯅꯠꯇ꯭ꯔꯒꯁꯨꯅꯦ ꯚꯤꯗꯤꯑꯣ ꯑꯝꯇ ꯂꯩꯇ꯭ꯔꯦꯕ ꯑꯩꯁꯨ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯗꯣ ꯅꯝꯕ ꯉꯝꯗꯕꯒꯤꯅꯦ ꯉꯁꯤꯗꯤ ꯑꯗꯨꯝ ꯃꯇ ꯆꯥꯔꯦ ꯑꯩꯅ ꯁꯦꯝꯖꯤꯟꯕꯅꯤ ꯅꯨꯡꯉꯥꯏꯔꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯃꯌꯥꯝ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯁꯜꯂꯝꯃꯣ ꯃꯌꯥꯝ ꯁꯤꯗ ꯂꯩꯖꯔꯦ ꯁꯤꯅ ꯁꯒꯣꯜ ꯍꯋꯥꯏ ꯊꯣꯡꯕ ꯁꯤꯅ ꯆꯥꯛ ꯂꯩꯖꯔꯦ ꯁꯤꯅ ꯀꯥꯡꯉꯧ ꯑꯃ ꯂꯩꯔꯦ ꯑꯃꯦꯠꯄ ꯑꯃ ꯂꯩꯔꯦ ꯃꯥ ꯘꯤ ꯃꯣꯔꯣꯛꯇꯣ ꯍꯥꯞꯄꯤꯔꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯉꯁꯤꯒꯤꯗꯤ ꯃꯣꯏ ꯑꯆꯝꯕ ꯑꯣꯏ ꯆꯥꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯃꯌꯥꯝ ꯄꯨꯡ 2ꯃꯨꯛ ꯍꯦꯜꯂꯝꯒꯅꯤ ꯑꯩꯅ ꯁꯦ ꯉꯥ ꯉꯧꯔꯤꯁꯦ ꯉꯥ ꯉꯧꯕ ꯄꯨꯡ ꯂꯣꯏꯔꯦ ꯁꯔꯦꯡ ꯈꯛꯇꯅꯤ ꯁꯤ ꯃꯈꯥꯗ ꯁꯔꯦꯡ ꯃꯊꯛꯇ ꯃꯔꯨꯝ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯂꯣꯏꯔꯦ ꯉꯁꯤ ꯊꯕꯛ ꯑꯌꯨꯛꯀꯤ ꯊꯕꯛ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅꯤ ꯍꯧꯖꯤꯛ ꯄꯨꯡ 1 ꯈꯔ ꯍꯦꯜꯂꯦ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯉꯁꯤꯁꯦ ꯑꯩꯅ ꯁꯨꯝ ꯃꯊꯪꯗꯩꯗꯤ ꯇꯞ ꯊꯥꯒꯠꯅꯕ ꯍꯣꯠꯅꯖꯔꯒꯦ ꯉꯁꯤꯁꯦ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯕ ꯊꯥꯛꯄ ꯉꯁꯤꯁꯦ ꯂꯂꯥ ꯆꯠꯂꯨꯔ ꯍꯜꯂꯛꯑꯒ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯀꯩꯀꯩ ꯇꯧꯕꯗꯣ ꯁꯨꯝ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯕꯅꯦꯕꯀꯣ ꯚꯤꯗꯤꯑꯣꯁꯦ ꯂꯩꯔꯛꯇꯕꯗꯒꯤ ꯀꯨꯏꯁꯜꯂꯦꯗꯅꯀꯣ ꯂꯦꯞꯄꯁꯦ ꯉꯥ ꯉꯧꯕꯗ ꯋꯥꯁꯨ ꯋꯥꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯥꯏꯁꯦꯟ ꯈꯤꯇꯪ ꯅꯥꯕ ꯐꯒꯠꯂꯛꯄꯅꯤꯅ ꯑꯩ ꯁꯨꯝ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯍꯨꯏꯒ ꯁꯨꯃꯥꯏꯅ ꯂꯣꯏꯔꯒ ꯂꯨ ꯇꯧꯕꯤꯗꯕꯁꯦ ꯇꯧꯕꯤꯒꯅꯨꯀꯣ ꯑꯩꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯖꯗꯦꯕꯀꯣ ꯑꯩꯁꯦ ꯃꯥꯏꯒꯁꯦ ꯏꯁꯣꯛ ꯁꯣꯛꯆꯜꯂꯦꯕ ꯇꯨꯝꯕꯣꯏ ꯇꯨꯝꯗꯕꯣꯏ ꯁꯨꯝ ꯃꯊꯟꯗ ꯏꯅꯥꯅ ꯁꯨꯝ ꯀꯩꯅꯣ ꯇꯧ ꯂꯩꯕꯗ ꯑꯗꯨꯒ ꯁꯨꯝ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯜꯂꯛꯑꯣ ꯆꯦꯅꯦꯜ ꯑꯃ ꯄꯥꯏꯔꯨꯔꯕꯅꯤꯅ ꯑꯩꯁꯨ ꯁꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯆꯠꯊꯒꯦ ꯈꯜꯂꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ